ASEAN region gi oina Central Asia, Indian subcontinent amasung China hairiba country asigi oina leiriba area sing asigi manungda yamna chawba conflict ama lakpa yari. Mafam adwai operate tawriba ethnic group natragana makal makha kya gi oiba khulai paiba group sing asida yamna chawba proxy oina sizinaduna proxy warfare ama urakpasu yai kariguma matamda yamna chawba full scale war ama uba yaba gi oiba oithokpa adusu adumak yawrakli. USA amasung China gi oina hauzik leiriba competition asida India hairiba country asigi oiba angle kharaga yawsillaga mafam swai gi oina yamna chawba conflict amadi soiraroi haiduna miui kyamagi maikeri yamna kana phongdoknaba hore. Matam kharagi mamangda USA gi maikeri gi Pakistan hairiba India gi yumthangnariba country asiga crude oil extract taunabagi damaktani haibagi oiba yamna chawba dil ama sign tokiba matam aduda adumak phongdok chakiba aduni madudi US ki maikeri gi mafam swaida sangsilakliba entry asi crude oil natural gas ki oiba thoidokna oide khwaidagi maru oina madugi marumda chathagadoriba asi housing US amasung China gi oina deciding factor oigadoriba rare earth mineral gi oiba khonising asi munabagi oiba wafamni haiduna channel asida adumak nainajakre. Yamna nobu development amakakta ikuikuringai gi mamangda Pakistan hairiba country asigi prime minister amasung makogi field marshal oiriba Asim Munir gi maikeri gi hauji US ki president oiriba Donald Trump asida rare earth mineral oiramgani haibagi oiba posak khara show tawbagi photos in social media da chaitoknarakli US amasung Pakistan ga oina pangthokiba mifam adugi oiba wafam kyam hauji media house kyam tapna tapna nainaba horakli. Hauji Pakistan hairiba country asigi lengakna phongdokliba wafam asi Pakistan hairiba country asigi oina leiriba Balochistan, Khyber Pakhtunkhwa, Gilgit-Baltistan haina makoina phongdokliba mafamsing asida rare earth mineral gi oiba reserve kaya ama lei haibagi oiba wafam asi USA da phongdoktuna lakadoriba matam asida USA amasung Pakistan hairiba country ani asina khusamnaduna rare earth minerals sing asi lauthoktuna punna trade tawbinabagi oiba khongthang aduda changchinnabagi damakta hauji Pakistan gi maikeri gi yamna kana proposal amakak thangalibani. Adubu hadagi jahi 2025 gi oina USA gi maikeri gi pangthokiba geological survey aduda Pakistan hairiba country asigi oina leiriba resourcing asi mapping tawba matamda rare earth mineral gi oiba resourcing asi thoidokna leite haibagi oiba wafam amadi adumak laikibani adubu Pakistan gi maikeri gi lei haiduna US convince tawduna mafam swaisida thabaksing lawkhat hannabagi damakti yamna kanba khongthang amani. Pakistan hairiba country asigi oina hauji fawba explore tawduna leiri mafam kyama leiri maram aduna mafam adu aidu rare earth minerals sing asi leibra leitabra natragana kayamuk yamna industrially siznaba yabagi sangda leiribra haibagi oiba wafam adu magi oiba data loinamak leinaramgani. Adubu Pakistan hairiba country asi USA ga mari chetpa khaktuna tana China hairiba country asi gasu aduki matik yamna napchaba kanba country ama oina adumak laklibani. China gi maikeri gi su aduki matik yamna selfam sing China Pakistan economic corridor gi khothangda maduda sunatana atopa makal makha kya gi oiba friendship gi oiba tamda kayama invest tawduna hauzik laklibani. Maramaduna karigumba Pakistan hairiba country asida rare earth mineral gi oiba resourcing asi leiba targadi matam kuinadagi China ga adumak napsinduna laklingai gi oiba matam asida China gi maikeri suksoi soidan extract tawnabagi dabakta khongthangsing lawkhalakani. Adubu asuki mati yamna kuiba matam asida China gi maikeri gi rare earth minerals sing asi lawthoknabagi damakta Pakistan hairiba mafam asida thoidokpa khongthangsing investment sing udabasina maram oiduna yamna henba resourcing leiramdabasu yai haibagi oiba wafamsi adumak phongdoknari. Yumthangnariba Afganistan hairiba country asigi oinari rare earth minerals sing asigi oiba resourcing asi lei haiba khangmana Taliban gi oiba lenga hek lakpu matamda China amasung Taliban lenga ka khusamnaduna rare earth minerals sing asi lawthoknabagi damakta deal sing sign tawkiba aikoina uba fangkre. Adubu hairiba deal adudagisu Taliban gi oina leiriba Afghanistan government ki maiketi ki pull out tawduna makoi mathanta resourcing asi lawthoklagani China yawhallaroi haibagi oiba khongthang amsu ikoi kyudringeda lakrabani matang aduda India gi oiba involvement su yamna chawna leire haibagi oiba wafam kya amasu aikoina adumak uba fangkrabani. Matang asida rare earth mineral gi damakta US amasung China gi oiba rivalry asina maram oiduna achauba landform ama fawba thokpa yai haiduna phongdoknariba wafam asigi matangda yingminasi. Ngasi aikoina hingliba malem asida sizinariba device sing mobile phone dagi hawraga advance oiraba fighter jet dagi hawraga makal makha kya gi oiba khusu khulai sing asida loinamak semiconductor chips haiba sing asi loinamak changi aduga hairiba chips sing asi saba matamda rare earth minerals sing asina maru oina achauba advance oiba khusu khulai sing saba asida khwaidagi maru oiba component ama oiribani. Electronical device sing asida khwaidagi maru oiriba chips sing asi saba changiba rare earth minerals sing asi ngasi gi oinadi China hairiba country asigi maikeri gi loinamak control tawduna lei rare earth mineral gi oiba resourcing asi kadaida khare hena thadoksike kadaida wathansige haibasi China na loinamak paisinduna lei maramdi hairiba resource asi China da marang kaina fangi aduga masigi manaknak pamfam kharadani adu hairiba mafam sing asi su China gi maikeri gi loinamak dominate tawsinduna malem asigi oina rare earth mineral gi oiba resource asi China gi khutta adumak leiri.
ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ USA ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯃꯈꯛ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯗ USA ꯍꯥꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯏꯊꯤꯈꯤ, ꯃꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯇꯦꯔꯤꯐ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯗꯨꯅ ꯁꯤꯃꯤꯀꯟꯗꯛꯇꯔꯁꯤꯡ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯅꯈꯣꯏꯅ ꯁꯤꯃꯤꯀꯟꯗꯛꯇꯔ ꯆꯤꯞꯁꯤꯡ ꯑꯗꯨ ꯄꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯁꯥꯕꯗ ꯆꯪꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯊꯧ ꯇꯧꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯇꯥꯔꯛꯄꯗꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯁꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯨꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯃ ꯆꯠꯊꯕꯗꯒꯤ ꯌꯥꯝꯅ ꯂꯨꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯇ꯭ꯔꯦꯗꯤꯞꯀꯤ ꯑꯣꯏꯕ ꯋꯥꯔ ꯑꯃ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ USꯒꯤ ꯑꯣꯏꯕ ꯃꯔꯤ ꯀꯥꯏꯊꯔꯛꯂꯤꯉꯩꯗ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯔꯨꯞꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯃꯈꯛ ꯂꯥꯛꯈꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ USAꯗ ꯀꯩꯗꯧꯅꯨꯡꯗ ꯄꯤꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯕꯗꯒꯤ ꯑꯗꯨꯃꯛ ꯄꯤꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗ USꯗ ꯊꯥꯗꯔꯝꯕ USꯗ ꯄꯤꯊꯣꯛꯂꯝꯕ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯐꯒꯠꯄ ꯂꯦꯚꯦꯜ ꯑꯃꯗ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯑꯣꯏꯅ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ USA ꯑꯁꯤꯕꯨ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯄꯥꯗꯨꯅ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯑꯗꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯑꯃꯒꯤꯃꯨꯛ ꯌꯥꯅꯕ ꯆꯠꯄꯗ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯕꯥꯒ꯭ꯔꯥꯝ ꯑꯦꯌꯔꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯔꯁꯤꯌꯥ, ꯏꯔꯥꯟ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯔꯤ ꯑꯁꯤ ꯄꯨꯟꯗꯨꯅ USꯒꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USAꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯁꯨ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯕꯂꯨꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯔꯤꯁꯣꯔꯁ ꯂꯩꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯈꯥꯏꯅ ꯇꯥꯖꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯕꯂꯣꯆ ꯂꯤꯕꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟ ꯑꯃꯈꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯅꯔꯦꯜ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ USꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ US ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯤꯅꯔꯦꯜꯁꯤꯡ, ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨ ꯍꯦꯛ ꯁꯥꯏꯟ ꯇꯧꯈꯤꯕꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯈꯔꯕꯨ ꯑꯅꯧꯅ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯅꯥꯏꯗꯦ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 15 ꯕꯂꯨꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯊꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜ ꯑꯗꯨꯒ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤꯗ US ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯄ꯭ꯔꯣꯛꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ USA ꯑꯁꯤꯅ ꯆꯥꯏꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ USꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯁꯤ USꯗ ꯄꯤꯊꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ US ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯆꯥꯏꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯍꯜꯂꯤꯕ ꯈꯨꯠꯂꯥꯏ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤꯁꯨ USꯇ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯝꯗꯅ ꯑꯗꯨꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯄꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯣꯜꯁꯨ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥ USAꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯗꯨ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯣꯔꯁꯁꯨ ꯑꯗꯨꯃꯛ ꯎꯒꯗꯧꯔꯤ꯫